Bima, lao se phamula. Yum sing asi di kana amta le tri se ne ima isa wari khara sa se ima na wona wa khara haini ko ima na hai gada bado ai shu khang kham thu khang da su ya da ban ai ke to hai ban ima nu pa ma sa do phatte hai bu su na te soinai bo oi re hai ba gi ukchen silu bu su na te ima gi di nang se than than ni bima mi gi mateng hautrabadi mahak to karamna hingani lambi gi accident du da mahak ki mamit ani to u ki trabani ma nang se nupi nang na amam ba wara ba mahak adubu hayeng punsi gi poloi phawa puduna sapadu bungam gadau ribra haiba yai phari ngai matam dana shi haiba khudung thiraba matam dana kainare se haiba duni madu sengba nusiba nati ma hagi thoibi ya मैं पुनः खुरमजरी होम फिल्म्स मणिपुर में कंगलीपाक वॉल अनीगी थौमी सिंगना पेंडेमिक मनुंग असिदा अखोई तोंगान तोंगानबा मियामगी एंटरटेनमेंट इन्फॉर्मेशन पुदुना लाक्चरी मियामना हौजिक ममांग द उबिखरे इथोई ओइनाम हारिबा प्रोमिजिंग स्टार असिगी महाकी ट्रेनिंग प्रोग्राम अमा हाइबताई पेंडेमिक मनुंग असिदा मागी तोंगान तोंगानबा नेक्स्ट हाइबदी आफ्टर पेंडेमिक लाकदबा अखोगी डेब्यूट फिल्म सिंगी एपिसोड खरा खरा अखोइना ट्रेनिंग तौबगी एपिसोड सिंग चैनल असिदा अखोई थागसरकनी अहमक्तदा व्यूअर्स पुनमकु खुरमजरी कना अखोगी इचिनाउ से अनीने अखोई दांगा इगने इथोइसी अखोइना यामना इथोइगी अंगांग ओइरिङैगी फिल्म अमदा अंगांग साब अमसु उरेबको लंबी मपान ममा मन का मखुद समगा पूरा चटपा अदा इथोइसी फिल्म ओइना दुम पोला अब्रा स्माइना का खनबसु लै नंगे अंगांग ओइरिङैगी ना नंना कुंगीबो फिल्म अंगांग ओइरगा इमागी खुदांगा पाइरगा लाकपा फिल्म का अखोइ उरेबा अदुइदुना इहान हानब्रा कमाय तौबनो अदुगी ममांगदा कनो बैकग्राउंड कहना अंगांग कनो आई अहम फिल्म जे कनो ओइदुनी मते ओइना यावगी भाई तारे अखोइ दा से दुदा अदुगी हजिकी लाला सिपन हाइबा फिल्म जे सिदा कनो कनो ना का काउलेन अंगांग आई साइ मते अमा अदु यावबो सिदा अखोइना अखोइदा दाजु शूटिंग यावे नै अखोइ चटपा हाइ तारे चटपा अंगांग खरा दका ओइरे अदुना नोइसु याव लाओ ना कौरी अखोइ बाना अदुगी फिल्म दुदा अखोइ बाना दियो पियो अदुदा मते एमा कनो हाइ तारे खुलकपो कैथेन दै खुलकपा अंगांग खरा कनो दुदा खुलकपा अंगांग सागेबा नते खुलकपा नने कनो तो हाइ तारे हजिकी अखोइ दलासिना कनो साइबा का ओलेन अंगांग ओरिङाइगी मंगोन द लक्नबगी सिन नमा हाइ तारे मंगोन द करेमनबा हाइ तारे खुलकपा आइना कैथेन दै अंगांगदबा अंगांग खरा अदुदु मरक्तु द यावे हाइ तारे सक्सु फजन उदन प्रोफाइल ओइने खितंग उबने अदुगी कनो से अदुगी सिनजे हाइ तारे अदुन अहांब ओइगी आइगी से अखोइ बाबागी बेस्ट फ्रेंड का हारेन गी मचानुपा प्रियाकांता लाइश्रमना डायरेक्शन पीखिबा नोकिया फोन दगी नमखिबा शॉर्ट फिल्म दा आई हाक्सु सरुक याजकी मतबदुदा आइजे चही 9 तारा मुसुरमन खले मैं पुनः इथोई कनानो हाइबसी अखोइना खंगमिनबगी तंगाई फदब लै इथोइसी अखोइगी लाइओइ खरबा याना मनुंग मतम चादना अखोइबु लुसिंग बिरमगा ताइबंग मपुगी लेकोल तिन खरबा याम ओइनाम सानो मियामना डायरेक्टर सानो स्क्रीन प्ले राइटर सानो स्टोरी राइटर सानो पुनमक ऑल राउंडर फिल्म असिदगी तोरमबदुगुमलबा सानोगी मचाइबे मनी महाकना पुथोंबा फिल्म यामना ममिंग जखिबा हारगदी अखोइगी खोंगचट पार्ट 1 पार्ट 2 पार्ट 3 पार्ट 4 पार्ट 5 आइदना खोंगचट की सीरीज असिदा खोंगचट की सीरीज ना ओइनाम सानोना मियामगी तातोंबा मियामगी ओलेन से मपुंग फाना मपुंग मरी फाना चाहोलंबा दुगुमलबा डायरेक्टर दुगी नाइतोम पोक्सेबी मचा पिबा अमगा निंगोल अमगा पोक्सेबदा नाइतोम पोक्सेबी अदुगुमलबा इथोइनी चारांग एल्बम गासिदे क्याम कुंग्रा एल्बम जे 40 मुक सुरमदौ माल 40 अप सुमायना लेरमदौ माल
ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯦꯜꯕꯝꯁꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯗꯤꯔꯦꯛꯇꯔ ꯗ ꯍꯦꯃꯟꯇ ꯈꯨꯃꯟ ꯀꯣ ꯑꯗꯨꯒ ꯀꯦꯔꯣꯒ꯭ꯔꯥꯐꯔ ꯆꯦꯕꯤ ꯕꯤꯆꯥ ꯁꯂꯥꯝ ꯃꯈꯣꯏꯅꯤꯅ ꯑꯌꯥꯝꯕ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯒ ꯑꯦꯜꯕꯝꯒꯤ ꯂꯝꯕꯤꯁꯤꯗ ꯄꯨꯁꯟꯕꯤꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯣꯏ ꯀꯣꯁꯇ꯭ꯌꯨꯝ ꯗꯤꯖꯥꯏꯅꯔ ꯗꯥ ꯒꯂꯤꯞ ꯍꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯜꯕꯝꯁꯦ ꯀꯨꯝꯃꯨꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯍꯥꯈꯤꯅꯨ ꯊꯝꯃꯣꯏ ꯍꯥꯏꯔꯤꯕ ꯑꯦꯜꯕꯝꯁꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁꯁꯦ ꯗꯥꯔꯨꯁꯤꯌꯥꯒ ꯗꯥꯖꯦꯅꯤꯒꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏ ꯃꯣꯏꯅꯤꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯗꯥꯖꯦꯅꯤꯁꯦ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟ ꯃꯊꯪ ꯃꯊꯪ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛꯇ ꯑꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯀꯥꯔꯣꯃꯤꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯁꯤꯗ ꯃꯥꯅ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯒꯗꯕ ꯐꯤꯂꯝ ꯑꯃ ꯂꯩ ꯑꯗ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯟꯗꯨꯗ ꯅꯪꯁꯨ ꯌꯥꯎꯔꯣꯅ ꯗꯥ ꯒꯂꯤꯞ ꯍꯣꯏꯅ ꯇꯧꯔꯒ ꯑꯃꯨꯛꯇ ꯑꯅꯤ ꯐꯤꯂꯝꯁꯤꯗ ꯁꯞꯄꯣꯔꯇꯤꯡ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯩ ꯀꯨꯝꯖꯈꯤ ꯆꯦ ꯕꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯔꯒ ꯑꯗ ꯀꯥꯔꯣꯃꯤꯅ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯈꯪꯅꯔꯕ ꯀꯥꯔꯣꯃꯤ ꯃꯩꯇꯩ ꯃꯥꯅ ꯑꯌꯥꯝꯕ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯐꯤꯂꯝꯗꯨꯗ ꯀꯩꯅꯣ ꯇꯧꯕꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯇ ꯑꯅꯤꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯔꯣꯜ ꯕꯂꯥꯒꯤ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯒꯤ ꯕꯂꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗ ꯅꯪꯅ ꯑꯦꯛ ꯇꯧꯈꯤꯕ ꯗꯥꯏꯂꯣꯒꯀꯥꯇꯤ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯄ꯭ꯔꯣꯝꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯗꯣꯔꯤꯕ꯭ꯔꯥ ꯍꯣꯏ ꯄ꯭ꯔꯣꯝꯁꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯏꯁꯨ ꯀꯨꯏꯔꯕꯅꯤꯅ ꯑꯗꯣ ꯏꯁꯩꯗꯤ ꯅꯤꯡꯁꯤꯡꯕꯤꯕꯒ ꯂꯩꯕ꯭ꯔꯥ 이세이제 그노 떠왜 ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯏꯁꯩ ꯌꯥꯎꯗꯦ ꯁꯄꯣꯔꯇꯤꯡ ꯅꯠꯇꯦ 아티스트 ꯅꯪꯅ ꯁꯛꯇ꯭ꯔꯁꯨ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯒꯤ ꯏꯁꯩꯒꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯨꯛꯇ ꯑꯅꯤꯒꯤ ꯀꯩꯅꯣ ꯆꯦ ꯁꯨꯁꯃꯤꯇꯥꯅ ꯁꯛꯄ ꯀꯩꯅꯣ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯏ ꯃꯨꯁꯤ ꯃꯨꯁꯤꯒꯤꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯁꯨꯝ ꯇꯥꯅꯤꯡꯉꯤꯅꯦ ꯑꯝꯇ ꯁꯛꯄ ꯀꯩꯀꯥ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯄꯗ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗ ꯃꯄꯥꯡꯒꯜ ꯑꯣꯏꯅꯅꯕ ꯃꯤꯌꯥꯝꯁꯤꯅ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯁꯨꯔꯗꯣ ꯑꯝꯇꯪ ꯅꯤꯡꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯍꯩꯇꯕꯗ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯏꯁꯩ ꯉꯪꯕꯒꯤ ꯆꯥꯡꯁꯦ ꯈꯤꯇꯪ ꯍꯩꯕ ꯋꯥꯠꯂꯦꯕꯀꯣ ꯍꯩꯗꯤ ꯍꯩꯔꯤ ꯄꯣꯠꯅꯤ ꯁꯛꯇꯣꯛꯄꯗꯣ ꯏꯀꯥꯏꯖꯕ ꯏꯊꯣꯏꯁꯦ ꯍꯩꯗꯤ ꯍꯩꯔꯤ ꯄꯣꯠꯅꯤ ꯑꯩ ꯈꯤꯇꯪ ꯇꯝꯃꯀꯥꯟꯗ ꯑꯃꯨꯛ ꯁꯛꯇꯣꯔꯛꯀꯦ ꯅꯣꯡꯃꯩ ꯃꯔꯨꯗꯤ ꯌꯥꯎꯏ ꯀꯥꯞꯄꯗꯤ ꯍꯩꯖꯗꯦ ꯍꯥꯏꯗꯨꯅꯤ ꯅꯣꯡꯃꯩꯗꯤ ꯄꯥꯏꯖꯔꯤ ꯃꯔꯨꯁꯨ ꯌꯥꯎꯏ ꯀꯥꯞꯄꯗꯤ ꯍꯩꯖꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯨꯕꯨ ꯁꯨꯝ ꯇꯧꯔꯒ ꯁꯨꯝ ꯍꯩꯔꯛꯀꯅꯤꯀꯣ 무시 무시 ꯉꯥꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯁꯦ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯣ ꯅꯪꯒꯤ ꯃꯤꯠꯇꯝ ꯂꯥꯠꯂꯤꯌꯦ ꯅꯨꯡꯁꯤ ꯃꯥꯏꯊꯣ ꯀꯥꯎꯔꯦ ꯃꯇꯦꯛꯇꯣ 오케이 great excellent ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛꯇ ꯑꯅꯤ ꯔꯣꯃꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤ ꯖꯦꯅꯤꯅ ꯄꯨꯊꯣꯛꯄ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯣ ꯏꯊꯣꯏꯁꯤ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯔꯤꯅꯣꯟ ꯑꯣꯏꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔ ꯌꯥꯝ ꯈꯪꯅꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯌꯥꯝꯅ ꯂꯣꯏꯅꯕꯤꯔꯛꯑꯦ ꯂꯣꯏꯅ ꯁꯝꯅꯔꯛꯄꯒꯤ ꯑꯐꯕ ꯗꯥꯏꯔꯦꯛꯇꯔ ꯀꯌꯥ ꯑꯃ ꯑꯦꯜꯕꯝꯗꯁꯨ ꯍꯦꯃꯟꯇ ꯈꯨꯃꯟ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯃꯁꯨꯡ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯄꯥꯡꯅꯤ ꯑꯗꯨꯒ ꯔꯣꯃꯤ ꯃꯩꯇꯩꯁꯨ ꯌꯥꯝꯅ ꯗꯤꯃꯥꯟ ꯅꯝꯕꯔ ꯄꯤꯛꯆꯔ ꯀꯌꯥ ꯁꯦꯝꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯄꯥꯡꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯃꯈꯥꯗ ꯋꯥꯛ ꯌꯥꯝꯅ ꯇꯧꯕ ꯐꯪꯉꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯂꯩꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨꯒꯤ ꯄꯥꯎ ꯇꯥꯖꯕꯗ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯊꯣꯏ ꯑꯣꯏꯅꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯔꯛꯄꯩ ꯅꯨꯡꯉꯥꯏꯕ ꯊꯥꯖꯕꯗꯨꯁꯨ ꯍꯦꯟꯒꯠꯀꯅꯤ ꯊꯝꯖꯩ ꯑꯃꯨꯛꯇ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯐꯤꯂꯝ ꯀꯨꯝꯕꯤꯈꯤꯕꯒꯤ ꯐꯤꯂꯝ ꯈꯔꯗꯪ ꯃꯃꯤꯡ ꯄꯟꯕꯤꯌꯨ ꯑꯃꯨꯛꯇ ꯑꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯃꯊꯪꯁꯦ ꯗꯥ ꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯗꯥ ꯈꯥꯕꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯦꯔꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯒ ꯁꯣꯅꯤꯌꯥ ꯃꯆꯥꯒꯅ ꯃꯣꯏꯅꯤꯅ ꯃꯦꯟ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯗꯥ ꯈꯥꯕꯩ ꯃꯅꯥꯎꯄꯤ ꯁꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯃ ꯑꯅꯤꯁꯨꯕ ꯐꯤꯂꯝ ꯁꯤꯔꯁꯨ ꯌꯥꯔꯦꯗ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯁꯤ ꯑꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯤꯂꯝ ꯀꯌꯥꯃꯨꯛ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯐꯤꯂꯝꯁꯦ 25 ꯑꯕꯞ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯌꯥꯝꯕꯅ ꯑꯩꯗꯤ ꯁꯞꯄꯣꯔꯇꯤꯡ ꯔꯣꯝꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯀꯨꯝꯖꯩꯌꯦ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯕ ꯐꯤꯂꯝ ꯑꯅꯝꯕꯗꯤ ꯈꯔ ꯂꯩꯕ꯭ꯔꯥ ꯀꯌꯥꯃꯨꯛ ꯂꯩ ꯐꯤꯂꯝꯁꯦ 8ꯃꯨꯛ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ 8ꯃꯨꯛ ꯂꯩꯌꯦꯕꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯊꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ
hobby है तारे ने इसा की hobby से सुन दे तो तार लाइफ ले इबा मतम से दा याम नुंगाई जब बसी तो रगदी नुंगाई न खन बले रंगने अदु करी नो इथोगी से acting ga dancing ga je mingjen mamang da maya ma to le ai ta je no waja waraga hoi mingjen mamang da du dum ai matam le le pothara ge ha ga di acting ga jagoi ga se dum sai ai ta adu nang na khwai da gi nungsiba posak se kari ai di mingjen hai time ne ai badi mi bana nang manang na hari si meaning di nang na pamjaba posak adu bu uhan biri ba posak adu nungsiba kaubani na mingjen jina nungsiba tare ba mane adu ta gi nangi nungsiba sidigi mingjen na ta ba to ba ni sujatri bra mingjen ka tra nungsiri je nungsiba te kaile ima su nungsibra hoi ima su hoi nungsiba makhal abamam ne ai tare hoi adu bu art ki lam da di acting ki lam da di ima de di mingjen ne na nungsiye je ko ne lobje ge yai kwa hoi yai do yam ngai ithoi gi wa paukhum si yam na perfect oire yam na intellectual oiba paukhum mani because aikoi na acting to ba hai basi kana gumba magi mamang da to bodi akoi mapung phadri bani na khar khari ikai basu yawi but aina tawjari bise aina ujage hai tar ga di mingjen mamang da natra di kadai di tawruni natra khoi ye mingsen ji gi importance se artist sing gi ya maru ohe ba ko masimak na sakna ra ba ai ba hero je nauroi bam gi magi hu cha ge ba film du da mingsen hai ba isei ba simai mi da na नियोल सिंह ने ख्वाई दगी पामजबा चथो अमदाई दसु येंगबा हंजिला अमदाई दसु येंगबा ख्वाई दगी पामजबदी मिंगसेनी हाइबसे इसे ओंथोना मपुंग फाना लेग्रे नत्रा याम नुंगाइरे एक्टर अमा ओइना एक्टिंग हाइबसिना अपामबनी आइगी अपामबदुबु उबिरिबा उहनबिरिबा मिंगसेलना आइगी नुंगसिबनी हाइबसिदगी हेना मपुंग फाबा पाउखुम आइखोय कनागुम मतगिसु ताजद्री मखा तारकपदा अखोगी इथोइना हौजी अखोगी कनोसे नमखिबा फोंद्रिबा फिल्म खरा अखोई लेरंगनी मियामदसु खंगनसी मरमदी कोरोना सिगी हे मतुंगदा निंगोन चाकौबा लाकदोरी निंगोन चाकौबगी फेस्टिवल दा फिल्म मयाम अमा थोलकनी अदोंगी फिल्म करी करी लोशनगिबा लोइदोइ तौबा लेबगी एदु सोराको ममिंग मरी मरी उनका हाइबी आइगी हौजी रिलीज तौगदबा निने होमेश्वरी ना डायरेक्शन पीबा थरोय हामबगी महाव अदुगा का अजि बाबू ना डायरेक्शन पीबा सालो लैरांग सालो फिल्म सालो लैरांग सालो की इसे ओइदोरिब्रा न खोइना बिजुगना बानी ने एक तो बम खो यामना पॉपुलर ओइबे इसे मखोइन थेंगनै अखोइगी हाद लोयुम्बा हाइब्रा होय अदु होय फिल्म सालो लैरांग गे सालो लैरांग सालो हाद लोयुम्बा हाइबदु याम पॉपुलर ओइ हाद लोयुम्बदु मति यम कंगंग याबगी फिल्म लेब्रा याम पॉपुलर ओइ फारंग मन खले अंतंग नंग थोक्सी मियाम नको इसान एक तो बिमिन चुसिन न तोरिब्रा दो खंगमिन से मियाम इथोइदगी हाद लोयुम्बा नंगबु नुंसी जैदा स्माय हाइगुम तो मेक तो अंतंग होय अदुगी इसाइदगी अने पामजबा दरा मति अपाम मति अंतंग हाइबु खटनिंगदुना खटपसु नते लांगनिंगदुना लांगबसु नते जुमे मका आयो मालंगबन पुरकपा मपाउनी नुंसी मपाउनी हाइग्रे हाइती हाइबसिना इसागी वाहिनी मनुंगदा लेरिबना हाइबो ओरमे यामना नुंगाइजै इथोय ओइनाम आइखोइना मतम गाइदियो इथोय ओइनाम की ओइबा यामना डिमांड नंबर पिक्चर खरा थोलकदोरे हेन नंग यूनिवर्सिटी दा चतबा यादबने सीनने अहें एडमिशन तौरो नंग सीना मिंग चलो को आई सीगी दमकता आई लापने आई थेंगेबा लाओ चलस लाओ
ꯊꯨꯡꯅꯍꯜꯂꯦ ꯅꯪꯒ ꯑꯩꯒ ꯇꯥꯏꯕꯪꯁꯤꯗ ꯅꯨꯡꯁꯤ ꯃꯩꯔꯤ ꯆꯨꯈꯠꯇꯨꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯕꯤꯔꯦ ꯊꯦꯡꯅꯍꯜꯂꯦ ꯊꯨꯡꯅꯍꯜꯂꯦ ꯅꯪꯒ ꯑꯩꯒ ꯇꯥꯏꯕꯪꯁꯤꯗ ꯅꯨꯡꯁꯤ ꯃꯩꯔꯤ ꯆꯨꯈꯠꯇꯨꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯕꯤꯔꯦ ꯂꯣꯏꯕ ꯃꯨꯠꯄ ꯅꯥꯏꯔꯔꯣ 이방에게 눈시봐 로이바 못봐 나이로 이방에게 눈시봐 타워의 농담으로 질러가 남기먹은 해랑이 콩나 섞어야 담고 눈시가 세로나 꼽나 담나게 롱톡 바람 날까나나 아이게 타모이 달라이니 난가 ꯅꯪ ꯌꯥꯎꯗ꯭ꯔꯕꯗ ꯅꯪꯒꯤ ꯁꯅꯥꯁꯤꯅ ꯑꯩꯕꯨ ꯇꯠꯇꯅ ꯀꯞꯍꯟꯈ꯭ꯔꯦ. ꯅꯪ ꯆꯟꯗ꯭ꯔꯕꯣ? ꯆꯟꯈ꯭ꯔꯦ. ꯀꯗꯥꯏꯗꯒꯤ ꯆꯦꯅ? ꯑꯩ ꯅꯨꯡꯗꯥꯡ ꯔꯤꯛꯁꯣ ꯊꯧꯏ ꯉꯥꯟꯊꯣꯛꯑꯦ. ꯑꯩ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯀꯥꯏ ꯉꯥꯟꯊꯣꯛꯑꯦ. ꯄꯦꯟꯗꯥꯃꯤꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯗ꯭ꯔꯦ. ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯍꯥꯏꯕꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕ SOPꯗꯨ ꯉꯥꯛꯅ ꯆꯠꯄꯤꯔꯒ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯔꯒ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ. ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯤꯇꯪ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ. ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈ꯭ꯔꯁꯨ ꯆꯣꯛꯊꯕꯗꯤ ꯌꯥꯎꯔꯛꯇꯔꯤ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯂꯁꯨ मच्चु कोक्त्रवा सनागुम नंगी माइथोंसे कोक्तेदा नुंसीदा फाजेदा नन्ना पुंहेन हेलेदा नंगा आईगा अमत ओइबानी